नुपीदु थोखिबगा सायोनबा बेलकोनी अदोमदा लाक्तुना नुपीदुना गारीदा तोंखिबदु येंगे हाइदन थोरकपनी अहल लमन सिंदी माही गारीदा लोइना फमनादुना लेरमले सुमांगदुदसु मौ खरा अदुम लेपदुना लेरिबदु उइ मासुंग हेक्ति नुपीदुबु गाइगे हाइदना गाइरकपनी अदुबु मखादगी लाउनरकपगी मखोल अमा तारे सायोनबा कैदौरबा जानो खंदना होबे होबे मखादा कुमथरकपनी अदुबु तौरमलीब फिबमदु उरुबदा मसादु खोंदगिना तोन फाउबा तु सुंखिबा खंगौदे चिनबाल अदुदगी वही मचेत अमा फाउबा थोलकपा ngमखिद्रे हेंसना रिवॉल्वर अदुना मागी मांग ओइरबदा लेपलिबा सना गानबदा एम तमदुना लेरी सना गानबदी अहल मतमगा ओइरे मतौदु उबदा बीपी वांखतखिदुना फ्लोरदुदा ngeक फमथादुना लेख्रे मनाक्ता लेरम मीसिंगदुदी पाखना येंगली मतौदु सायोनबा मसा पुंबा फाजिलगा खोंथांग खरा तपना संगसिली सना हेंसना इरा थांगलबा ममित अनीदुना नुपासिदा मुनि येंगलई सायोनबसु तपना तपना संगसिलकपा लेपते नोंगमैदु थमो सना मदु थमो हेंसनासु खोंजिल निक्तुना खुमलई संगसिलकनु सर अही नाक्ता संगसिलकनु सायोन बहंदे नुपीसिगी नाक्ता संगसिलई हेंसना हंदक्ति ममित्तु चेना मुक्तंग उसिलगा खंगहौदे अहोबा मखोल अमगा लोइनना नोंमै अदुदगी मरु अमा खंकाम कापथोकिबा सना लेरमलिबा सिंग अदुदी लाउनदुना पाखतना मपालदा लोइना सेंथोकनख्रे सायोनबा मपागी नाक्ता याम तुना सेंसिलई हेंसना ममित्तु तपना पांगलक्तुना येंगलई अदुबु लाइबक फबना मरुदुदी सनांगानबा मसाददी पालहौद्रे थैदुना चटख्रगा मनिंगदा लैरिबा पुंगावगी क्लासदुदा ओइना पांदुना क्लास मसेत खरा काइदुना लेमाइदा केलई नोंमै मखोल अदुना युमदो ngehakti ninduna lei अदुबु सनांगानबदी ज्ञान अदुमक मांख्रे थाजसु पाखत सिनदुना सनांगानबगी मनाक्ता सेंसिलई हेंसना सोरदो साउंग साउंग होलगा मखुदगी नोंमैदो फ्लोरदुदा थादख्रे अदुगा अमुक इपा फाखत्सना सनांगानबगी मनाक्ता संगसिलक्तुना सोके तौजबनी अदुबु सायोनबना नुपीदुगी खुत्तु फट कंथोक्लगा लाउदुना हाइरई नोइ कनम चंगलकनो चलो चलो थुदा थोक्रो हेंसना नुपासिगी वाइसिदा थमोइदुदा अतुम्बा पोसक अमना हंजिन हंजिन थिलकपगुम सेना यामना फाउरकले मसादो तुंगलोमदा तपना तपना हंदोरकले मपालदा कैदा लैनरमसिंगदुसु अमुक लोइना इमुंगदु हुपजिनरकले हेंसना मदुगी तंजादु लौदुना तुंग ओदुना फमलिबा नुपासिदा अमुक्तंगा येंगजरमदुना युमदुदगी थुना सेंथोख्रे सायोनबा ज्ञान मांगदु लेख्रबा मपाबु पामखत्तुना मपालदा सेंथुरई बकबा गरी माइतुना लेतो हॉस्पिटल जसी पाकपसु तरंग अमदा लेयुरबनी अदुबु सायोनबगी खोंजाव अदुदा ज्ञान फट लाक्तुना गारीदा थुना सोंखत्ख्रे सायोनबसु गारीदा थुना मपाबु हापजिनख्रे अदुगा मासु तोंखत्तुना नुमसिकी मांग थादुना गारीदु यांगना थौख्रे ngehaktangudu thokriba thongdoktu mayamdudi gyanmenga amata tanahautre ahal laman singadasu chap chap leptuna sumang mangolda leinari somduna premi hoisu nupi thilakpegini haidana moigi angamba kari karino silangduna haraungna tawjarambani adubu phondagi hairakli wahaidu hek tarubadagi masi ungduna leinari premi sum ungduna leirambadagi mapurebadu unsilaktuna tapna hairei मोई बाबा मोइना हाइरक्लिबदुबु तसेंगनमक्की सुमलबा जानो चंद्रसु वखल नुंगसुकनना तपना खुमलई ममा लेकाई मयामना ममित मंगना उहौरबनी मोइना हाइरक्लिबदु असुम मोइरमनी प्रेमी कपगांग तौदुना हाइरई अदुदी एखोय हौसि कैदौगनी सनादो हौसि काइदु लेरमगनी आई थाजदेको मोई बाबा आइगी इसानपीदो इसम समजबीनी माना कैसु अदुना तौरमोई मोइन हाइसिनबा सोइदनमक्की ओइरमगनीबा तंजादो थौजालदु मपालदगी कपलगा सेंसिलई ngehakti awabu wakhalduda thौजालगा पुंकाव काउथोक्लुरबनी अदुबु थौजालना कपतुना चंगलकपा उबदा प्रेमी पाखतना सेंसिलई
ꯑꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯤꯅꯦꯗ ꯍꯥꯏꯌꯨꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯁꯤꯕꯣ ꯆꯟꯗ꯭ꯔꯅꯁꯨ ꯍꯪꯂꯛꯏ ꯑꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯀꯀꯥꯗ ꯍꯥꯏꯌꯨꯁꯦ ꯏꯁꯥꯗ ꯀꯅꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯀꯀꯥ ꯇꯧꯒꯦꯅꯦ ꯄ꯭ꯔꯦꯃꯤ ꯊꯧꯖꯥꯜꯕꯨ ꯁꯣꯐꯥꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯥꯏ ꯃꯤꯠꯇꯨ ꯇꯩꯊꯣꯛꯄꯤꯔꯒ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯉꯁꯤꯗꯤ ꯊꯦꯡꯁꯨ ꯊꯦꯡꯉꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯏꯁꯥꯗ ꯊꯧꯖꯥꯜ ꯀꯞꯂꯤ ꯃꯣꯏ ꯅꯨꯄꯥꯅꯤꯅ ꯑꯩꯉꯣꯟꯗ ꯀꯦꯜꯂꯤꯅꯤꯅꯦ ꯀꯀꯥ ꯗ꯭ꯔꯥꯏꯚꯔꯅꯁꯨ ꯃꯣꯏꯅ ꯇꯞ ꯇꯧꯕꯤꯔꯤꯅꯤ ꯍꯦꯛ ꯂꯥꯎꯕꯗ ꯍꯥꯠꯀꯅꯤꯁꯨ ꯍꯥꯏꯔꯤꯕ ꯊꯧꯖꯥꯜꯒꯤ ꯋꯥꯁꯤꯗ ꯑꯅꯤꯗꯨꯗꯤ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯅꯦꯅꯦ ꯍꯣꯏ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯀꯅꯥꯒꯤ ꯅꯨꯄꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯅꯆꯦꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯐꯖꯅ ꯂꯩꯌꯨ ꯍꯥꯏꯕ ꯑꯗꯨꯒ ꯃꯣꯏꯗꯣ ꯑꯃꯨꯛ ꯀꯨꯝꯍꯧꯔꯤ ꯑꯩꯈꯣꯏ ꯆꯦꯗꯣ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯏꯆꯦ ꯌꯥꯝ ꯎꯅꯤꯡꯉꯤ ꯃꯥ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣꯅꯦ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯊꯧꯖꯥꯜꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯋꯥꯗꯨ ꯑꯃꯨꯛ ꯍꯪꯂꯨꯕ ꯌꯥꯔꯣꯏ ꯈꯪꯂꯗꯨꯅ ꯄ꯭ꯔꯦꯃꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯊꯦꯝꯖꯤꯜꯂꯛꯏ ꯁꯤ ꯅꯦꯅꯦ ꯍꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯃꯣꯏꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯏꯆꯥꯗ ꯂꯥꯛꯑꯣꯁꯤ ꯅꯦꯅꯦꯒꯅꯦ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯨꯔꯁꯤ ꯑꯩ ꯏꯆꯦ ꯎꯅꯤꯡꯉꯤꯅꯦ ꯃꯥ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯕ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯄ꯭ꯔꯦꯃꯤ ꯇꯧꯐꯝ ꯑꯃ ꯈꯪꯂꯛꯇ꯭ꯔꯤ ꯒ꯭ꯌꯥꯟ ꯑꯃ ꯃꯝꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯇꯥꯔꯛꯂꯤꯕ ꯐꯤꯗꯨ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯃꯤ ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯔꯕ꯭ꯔꯥ ꯅꯪꯅ ꯅꯁꯥꯁꯤ ꯈꯔ ꯊꯦꯝꯅꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯄ꯭ꯔꯦꯃꯤ ꯁꯨꯁꯨꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯩꯁꯨ ꯂꯥꯜꯂꯝꯃꯣꯏꯌꯦ ꯑꯩ ꯈꯪꯉꯤ ꯃꯣꯏ ꯕꯕꯥ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯕꯤ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯀꯔꯝꯅ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯒꯗꯧꯔꯤꯕꯅꯣ ꯃꯣꯏꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤꯌꯦ ꯑꯩ ꯄ꯭ꯔꯦꯃꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯦ ꯑꯉꯥꯡꯁꯤ ꯃꯁꯥ ꯏꯊꯨꯛ ꯊꯨꯛꯀꯠꯇꯅ ꯂꯩꯔꯤꯕꯁꯦ ꯑꯝꯇ ꯍꯥꯟꯅ ꯊꯦꯝꯖꯤꯜꯂꯨ ꯆꯠꯂꯕꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯑꯍꯜ ꯏꯕꯨꯡꯉꯣꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯅꯤ ꯑꯕꯨꯡꯉꯣ ꯂꯥꯛꯑꯣ ꯀꯀꯥꯒ ꯆꯪꯂꯁꯤ ꯃꯅꯨꯡꯗ ꯀꯞꯂꯅꯨꯁꯤ ꯅꯆꯦꯗꯣ ꯂꯥꯛꯑꯗꯕꯅꯤ ꯆꯟꯗ꯭ꯔꯅ ꯊꯦꯝꯅꯧꯗꯨꯅ ꯊꯧꯖꯥꯜꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯦꯃꯤꯗꯤ ꯊꯋꯥꯏ ꯋꯥꯖꯅ ꯀꯞꯂꯤ ꯅꯦꯅꯦꯒꯤ ꯁꯅꯥ ꯀꯗꯥꯏꯗꯅꯣ ꯏꯆꯥꯅ ꯂꯩꯔꯝꯒꯗꯕꯁꯤꯕꯣ ꯏꯆꯥ ꯂꯥꯜꯂꯝꯂꯣꯏ ꯍꯥꯏꯕ ꯅꯦꯅꯦ ꯈꯪꯉꯦ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇꯒꯤ ꯍꯜꯂꯛꯈꯣꯀꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯃꯊꯪ ꯁꯨꯝ ꯄꯥꯎꯗꯨ ꯁꯟꯗꯣꯛꯈ꯭ꯔꯦ ꯃꯃꯧꯅ ꯃꯀꯨꯕꯣꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯂꯦ ꯆꯦꯜꯂꯛꯄꯒꯤ ꯊꯤꯅꯕ ꯇꯧꯔꯤꯉꯩ ꯍꯥꯠꯀꯦ ꯇꯧꯔꯝꯕꯅꯤ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯩ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯁꯥꯌꯣꯟꯕ ꯀꯣꯔꯤꯗꯣꯔꯒꯤ ꯀꯥꯆꯤꯟꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯃꯪꯂꯒ ꯇꯨꯃꯤꯟ ꯐꯝꯂꯤ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯐꯝꯂꯛꯂꯤꯕꯁꯤ ꯃꯄꯥꯕꯨ ꯍꯦꯛ ꯄꯨꯁꯤꯟꯈꯤꯕꯗꯒꯤꯅꯤ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯈꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯃꯤꯠꯃꯥꯡꯗꯨꯗ ꯆꯣꯡꯊꯣꯔꯛꯇꯨꯅ ꯍꯟꯖꯤꯟ ꯎꯔꯛꯏ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯁꯨꯒꯥꯏꯅꯅꯤ ꯈꯜꯂꯤꯕꯗꯣ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯄꯥꯛꯄꯁꯨ ꯆꯪꯂꯛꯏ ꯃꯥꯒꯤ ꯁꯥꯔꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯃꯤꯗꯨ ꯎꯕꯗ ꯄꯥꯛꯄꯁꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯔꯤ ꯁꯥꯔ ꯄꯥꯕꯨꯡꯅ ꯁꯥꯔꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯁꯥꯌꯣꯟꯕ ꯐꯝꯂꯤꯕ ꯄꯣꯖꯤꯁꯟꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯃꯆꯤ ꯂꯦꯡꯂꯛꯂꯒ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯄꯥꯕꯨꯡꯅ ꯀꯧꯔꯦ ꯍꯥꯏꯕ ꯄꯥꯛꯄ ꯍꯣꯏ ꯁꯥꯔ ꯊꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯤꯡꯉꯥꯏꯁꯨ ꯌꯥꯝ ꯇꯧꯔ ꯃꯥꯜꯂꯦ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯕꯤꯔꯨꯔꯒꯦ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯄꯥꯟ ꯂꯩꯕ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯃꯄꯥꯒꯤ ꯐꯤꯕꯝꯕꯨ ꯍꯥꯟꯅ ꯌꯦꯡꯂꯛꯏ ꯁꯅꯥ ꯉꯥꯟꯕ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯊꯅ ꯕꯦꯠ ꯑꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯁꯥꯌꯣꯟꯕ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯄꯥꯕꯨꯡ ꯁꯅꯥ ꯉꯥꯟꯕ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯐꯝꯃꯣ ꯍꯥꯏꯕꯒꯨꯝ ꯈꯨꯠꯁꯥꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯁꯥꯌꯣꯟꯕꯁꯨ ꯕꯦꯠ ꯃꯆꯤ ꯑꯃꯗ ꯐꯝꯊꯩ ꯃꯁꯥꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯁꯅꯥ ꯉꯥꯟꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯈꯣꯟꯊꯣꯛ ꯑꯃꯗ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤ ꯏꯄꯥꯗ ꯍꯥꯏꯌꯨ ꯁꯦꯡꯅ ꯁꯥꯌꯣꯟꯕ ꯇꯨꯃꯤꯟꯅ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯇꯤꯟꯗꯨ ꯀꯨꯠ ꯑꯃꯨꯛꯇꯪ ꯌꯣꯠꯊꯔꯒ ꯈꯨꯝꯂꯛꯏ
ꯄꯥꯕꯨꯡ, ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯇꯨ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯨꯠ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯆꯥꯅ ꯆꯞ ꯆꯥꯅ ꯈꯪꯂꯦ. ꯃꯗꯨꯕꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯅ ꯍꯟꯗꯛꯇꯤ ꯂꯦꯝꯅ ꯊꯥꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ. ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯑꯩꯁꯨ ꯈꯪꯏ, ꯑꯩꯁꯨ ꯃꯤꯠꯁꯤ ꯎꯍꯧꯏ. ꯃꯥꯅ ꯃꯈꯨꯠꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯄꯥꯕꯨꯡꯗ ꯇꯝꯕ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯥꯕꯨ ꯊꯥꯖꯩ. ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯃꯤꯠꯇ ꯇꯥꯈꯤꯕ ꯃꯃꯤ ꯑꯗꯨꯗꯤ ꯅꯆꯥ ꯑꯩꯅ ꯁꯦꯡꯅ ꯎꯖꯍꯧꯏ ꯄꯥꯕꯨꯡ. ꯍꯥꯏꯔꯒ ꯁꯥꯌꯣꯟꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯂꯦ. ꯐꯨꯟꯒꯠꯂꯛꯂꯤ ꯃꯁꯥꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯅꯨꯡꯁꯥ ꯁꯣꯔꯁꯨ ꯆꯥꯎꯅ ꯁꯥꯡꯅ ꯍꯣꯠꯂꯤ. ꯁꯅꯥꯉꯥꯟꯕꯁꯨ ꯃꯁꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯤꯕꯅꯤ. ꯃꯨꯟꯅ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯏꯄꯥꯅ ꯉꯝꯅꯔꯣꯏ. ꯃꯤꯍꯥꯠꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯃꯧ ꯑꯣꯏꯕ ꯏꯄꯥꯅ ꯉꯝꯂꯣꯏ. ꯄꯥꯕꯨꯡ, ꯁꯅꯥꯉꯥꯟꯕꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ. ꯏꯆꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯄꯥꯅ ꯌꯥꯗꯨꯅꯇ ꯂꯥꯛꯂꯤꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯥꯕꯨꯡꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯍꯟꯗꯨꯅꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯄꯥ ꯊꯃꯣꯏꯁꯦ ꯁꯥꯊꯤꯅ ꯁꯣꯛꯈ꯭ꯔꯕꯅꯤ. ꯃꯥꯕꯨ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯏꯄꯥ ꯉꯝꯂꯣꯏ ꯏꯕꯨꯡꯉꯣ, ꯏꯄꯥ ꯉꯝꯂꯣꯏ. ꯁꯥꯌꯣꯟꯕꯁꯨ ꯈꯪꯏ ꯃꯄꯥꯒꯤ ꯃꯒꯨꯟ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯔꯦꯞꯄ ꯑꯣꯏꯔꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯒꯗꯧꯔꯤ. ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯥꯡ ꯑꯁꯤꯗꯗꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯄꯥꯕꯨꯡ, ꯄꯣꯊꯥꯕꯤꯔꯣ, ꯑꯩ ꯊꯣꯏ ꯑꯃꯇ ꯂꯧꯕꯤꯔꯨꯈꯤꯒꯦ. ꯍꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯈꯤꯗꯨꯅ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯕ ꯍꯧꯕꯒ ꯁꯅꯥꯉꯥꯟꯕꯅ ꯑꯃꯨꯛ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯄꯥꯗ ꯁꯛꯈꯤꯕ ꯋꯥꯁꯛꯇꯣ ꯀꯥꯎꯔꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯏꯄꯥꯗ ꯁꯣꯛꯂꯛꯄ ꯑꯩꯒꯤ ꯏꯃꯨꯡꯅ ꯁꯣꯛꯅꯕ ꯇꯧꯔꯛꯂꯕꯗꯤ ꯃꯤ ꯑꯣꯏꯁꯅꯨ ꯂꯥꯏ ꯑꯣꯏꯁꯅꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯣ. ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯛꯈꯤꯕ ꯋꯥꯁꯛ ꯉꯥꯛꯀꯗꯕꯅꯤ. ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯄꯥꯒꯤ ꯋꯥꯕꯨ ꯇꯥꯗ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯄꯨꯔꯛꯂꯕ ꯃꯁꯤꯃꯗꯤ ꯏꯄꯥ ꯏꯆꯥꯗ ꯍꯥꯏꯒꯦ. ꯏꯄꯥ ꯍꯥꯠꯄꯒꯤ ꯄꯥꯞꯇꯨꯃꯗꯤ ꯅꯪ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤ ꯄꯨꯕ ꯑꯣꯏꯌꯨ. ꯄꯥꯕꯨꯡ, ꯃꯄꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯁꯥꯌꯣꯟꯕꯗꯤ ꯃꯁꯥꯗꯣ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ. ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯖꯔꯤ. ꯃꯄꯥꯗꯗꯤ ꯌꯦꯡꯂꯝꯗꯅ ꯃꯥ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯔꯛꯏ. ꯀꯣꯛꯊꯛꯇꯨꯗ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃꯒ ꯄꯥꯡꯈꯛꯅꯤ ꯍꯧꯖꯤꯛ ꯄꯨꯔꯤꯕꯁꯤ ꯅꯨꯄꯥ ꯃꯥꯅ. ꯇꯁꯦꯡꯅꯁꯨ ꯅꯨꯄꯤꯗꯨꯕꯨ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩꯗꯨꯅ ꯃꯥ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯦ. ꯄꯥꯛꯄꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯥꯔꯤꯕꯅꯤ. ꯁꯅꯥꯉꯥꯟꯕꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯁꯨ ꯇꯥꯍꯧꯏ. ꯃꯥꯒꯤ ꯁꯔꯅ ꯊꯃꯣꯏ ꯀꯌꯥꯝ ꯆꯥꯛꯂꯝꯒꯅꯤ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯥ ꯈꯪꯏ. ꯁꯥꯌꯣꯟꯕꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯁꯛꯐꯝ ꯀꯥꯏꯅ ꯊꯣꯔꯛꯄꯗꯨ ꯃꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯏ. ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯕ ꯉꯝꯒꯅꯤ, ꯃꯥꯅꯁꯨ ꯌꯦꯡꯕ ꯇꯥꯕꯅꯤ. ꯑꯃꯔꯣꯝꯗꯅ ꯃꯤꯐꯠꯇ ꯑꯣꯏꯔꯤꯕ ꯃꯄꯥ ꯃꯆꯥꯗꯨꯗꯤ ꯅꯣꯛꯈꯦꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯤ. ꯏꯕꯦꯌꯥꯏꯁꯨ ꯐꯝꯂꯤ. ꯒꯣꯄꯥꯜꯅ, ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ, ꯍꯟꯗꯛ ꯏꯆꯥꯅ ꯁꯤꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯄꯥꯕꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦ. ꯊꯥꯖ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯂꯤꯁꯤꯅ ꯀꯝꯗꯧꯕꯅꯣ? ꯑꯕꯦꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ. ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅ ꯁꯤꯟꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤꯗ ꯊꯥꯖꯁꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯣꯏꯔꯤꯕꯁꯤ. ꯍꯧꯖꯤꯛ ꯁꯥꯌꯣꯟꯕꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯂꯛꯑꯣꯏ ꯍꯥꯏꯕ ꯅꯆꯥꯅ ꯈꯪꯏ. ꯊꯥꯖꯅꯁꯨ ꯁꯥꯌꯣꯟꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯒ ꯃꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯐꯕꯗ ꯈꯟꯊꯕ ꯉꯝꯖꯅꯤ. ꯃꯗꯨꯒꯤ ꯋꯤꯜꯗꯨꯃ ꯅꯆꯥꯏꯅ ꯐꯥꯈꯤꯕꯅꯤ. ꯃꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ. ꯊꯕꯛꯁꯤꯁꯨ ꯑꯩꯅ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯇꯧꯍꯟꯈꯤꯕꯅꯤ. ꯃꯥꯁꯨ ꯑꯗꯨꯝ ꯌꯦꯁ ꯍꯥꯏꯗꯅ ꯌꯥꯊꯣꯔꯛꯏ. ꯒꯣꯄꯥꯜꯅ ꯃꯔꯛ ꯑꯃꯨꯛ ꯊꯠꯇꯨꯅ, ꯑꯗꯨꯒ ꯁꯤꯒꯗꯧ ꯃꯤꯗꯤ ꯁꯤꯍꯧꯗ꯭ꯔꯦ, ꯀꯥꯞꯀꯗꯧ ꯃꯤꯗꯨꯗꯤ ꯀꯥꯞꯍꯟꯗ꯭ꯔꯦ, ꯁꯤꯅ ꯀꯝꯗꯧꯔꯤꯕ? ꯊꯥꯖ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯄꯥꯕꯨꯡ, ꯃꯤꯁꯟ ꯑꯃ ꯆꯪꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯥꯏꯅ ꯍꯦꯛꯇ ꯆꯪꯂꯒ ꯃꯥꯏ ꯄꯥꯛꯀꯗꯕ ꯅꯠꯇꯦꯅꯦ. ꯄ꯭ꯂꯥꯟ ꯑꯦꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯄ꯭ꯂꯥꯟ ꯕꯤ ꯑꯃꯨꯛ ꯊꯤꯕ ꯇꯥꯕꯅꯤ.
ꯃꯍꯜꯂꯧꯗ꯭ꯔꯁꯨ ꯅꯨꯄꯤꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦꯗꯅ ꯄꯣꯏꯅꯤ ꯁꯤꯅꯤ ꯄꯥꯕꯨꯡ ꯊꯥꯁꯤꯅ ꯑꯩꯈꯣꯏ ꯁꯥꯌꯣꯟꯕꯕꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯔꯇꯤ ꯃꯇꯦꯡ ꯏꯇꯦꯡ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯊꯨꯡꯍꯜꯂꯕꯅꯤꯅ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯄꯤꯐꯝ ꯊꯣꯛꯏ ꯊꯥꯁꯤꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯀꯅꯤ ꯄꯥꯕꯨꯡ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯗꯕꯅꯤꯅꯤ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯕꯦꯝꯗꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯃꯁꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯉꯛꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯂꯪꯊꯣꯛꯅꯗꯨꯅ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯑꯅꯤꯗꯨꯁꯨ ꯅꯣꯛꯂꯤ ꯒꯣꯄꯥꯜꯅ ꯁꯥꯕꯥꯁ ꯑꯗꯨꯅꯤꯗꯅ ꯏꯆꯥꯒꯤ ꯀꯣꯛꯁꯤꯗꯤ ꯏꯄꯥꯗꯒꯤ ꯁꯔꯨꯛ 10ꯕꯨ ꯍꯦꯟꯈ꯭ꯔꯦꯅꯦ ꯑꯣꯟꯊꯣꯛ ꯍꯩꯈ꯭ꯔꯦꯅꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯏꯄꯥ ꯆꯥꯎꯊꯣꯛꯆꯩꯀꯣ ꯏꯕꯦꯌꯥꯏꯅ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯑꯩ ꯂꯧꯔꯤꯕꯅꯤꯅꯦ ꯁꯤ ꯃꯉꯥꯏꯗꯅ ꯑꯩꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯒꯗꯧꯔꯦ ꯍꯩ ꯀꯅꯥ ꯂꯩ ꯉꯁꯤꯗꯤ ꯉꯥꯎꯊꯣꯛꯁꯤ ꯂꯥꯡꯊꯣꯛꯁꯦ ꯊꯕꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯁꯦꯜ ꯊꯨꯝ ꯋꯥꯠꯂꯕꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ ꯅꯨꯃꯤꯠ ꯇꯔꯨꯛ ꯃꯇꯝꯗꯨꯗꯅꯤ ꯀꯥꯗꯨ ꯏꯃꯝ ꯃꯝꯃꯤ ꯃꯉꯥꯜ ꯃꯆꯦꯠ ꯑꯃꯠꯇ ꯎꯒꯦ ꯐꯪꯗꯦ ꯉꯁꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯨꯕ ꯍꯦꯟꯁꯅ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ ꯃꯁꯥꯗꯨꯁꯨ ꯆꯩꯅꯥ ꯌꯥꯝ ꯐꯥꯎꯔꯤ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ ꯃꯁꯥꯗ ꯑꯃꯨꯛ ꯌꯦꯡꯊꯔꯛꯄꯗꯗꯤ ꯃꯆꯤꯟ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯉꯁꯥꯏ ꯁꯦꯠꯈꯤ ꯏꯟꯈꯤꯕ ꯐꯤꯖꯣꯜꯗꯨꯗꯤ ꯑꯗꯨꯃꯛ ꯁꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤ ꯈꯔ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯍꯦꯟꯁꯅ ꯀꯥꯆꯤꯟꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯂꯣꯠꯁꯤꯜꯂꯤꯕ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯀꯥꯁꯤꯗ ꯆꯪꯂꯛꯏ ꯍꯦꯟꯁꯅ ꯂꯥꯏꯠꯇꯨꯅ ꯃꯃꯥꯏꯗ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯤꯠ ꯊꯛꯇꯨꯅ ꯎꯏꯁꯤꯟꯗꯨꯅ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯉꯤ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯀꯥꯗꯨ ꯃꯩ ꯐꯠ ꯊꯥꯜꯂꯛꯏ ꯄꯨꯡꯉꯥꯟ ꯑꯃꯨꯛ ꯉꯥꯜꯂꯤ ꯍꯦꯟꯁꯅ ꯂꯦꯞꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯕꯦꯝ ꯒꯣꯄꯥꯜ ꯑꯃꯗꯤ ꯊꯥꯖꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯅꯥꯀꯜꯗ ꯅꯨꯄꯥ 2-3ꯁꯨ ꯂꯦꯞꯂꯤ ꯑꯕꯦꯝꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯁꯅꯥꯒꯤ ꯄꯨꯜꯂꯤꯕ ꯃꯁꯤꯟꯗꯨ ꯊꯥꯗꯣꯛꯏ ꯃꯗꯨꯗ ꯍꯦꯟꯁꯅ ꯁꯣꯔꯗꯨ ꯈꯪꯍꯣꯟ ꯍꯣꯟꯗꯣꯔꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩ ꯐꯥꯔꯤꯁꯦ ꯅꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯐꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒ ꯅꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯑꯕꯦꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯔꯗꯤ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯅꯪꯂꯛꯄ ꯅꯪꯒꯤ ꯅꯔꯥꯜ ꯒꯣꯄꯥꯜꯅ ꯕꯦꯕꯥ ꯅꯪ ꯃꯣꯏ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯑꯩꯅꯅꯤꯅꯦ ꯅꯪ ꯌꯨꯝꯗꯨꯗ ꯊꯥꯖꯤꯟꯈ꯭ꯔꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ ꯕꯦꯕꯥ ꯏꯄꯥꯗꯤ ꯀꯌꯥꯕꯨ ꯀꯩꯗꯧꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣꯃ ꯂꯪꯊꯣꯛꯂꯨꯔꯣꯗ ꯅꯃꯥ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤ ꯏꯄꯥ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯒꯣꯄꯥꯜ ꯍꯦꯟꯁꯅꯥꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯁꯅꯥ ꯂꯦꯞꯂꯤꯕ ꯊꯥꯁꯤꯅ ꯌꯦꯡꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯅ ꯏꯆꯦꯗ ꯂꯥꯟꯈꯤꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯏꯆꯦꯗ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯏꯆꯦ ꯑꯩ ꯏꯄꯥꯕꯨ ꯎꯅꯤꯡꯉꯤ ꯑꯩ ꯏꯆꯦꯗ ꯀꯩꯁꯨ ꯌꯦꯠꯂꯣꯏ ꯊꯥꯖ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯟꯁꯅꯥꯒꯤ ꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯉꯁꯤ ꯊꯃꯣꯏ ꯆꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯨꯟꯕꯗꯤ ꯅꯥꯇꯤꯛꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯏꯆꯦ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯍꯦꯟꯁꯅ ꯃꯁꯤꯟꯒꯁꯨ ꯇꯠꯇꯨꯅ ꯏ ꯊꯣꯛꯂꯤ ꯃꯄꯤꯁꯨ ꯑꯣꯔꯣ ꯇꯥꯔꯤ ꯉꯥꯏꯍꯥꯛ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯕꯦꯝꯗꯤ ꯊꯣꯛꯈ꯭ꯔꯦ ꯊꯥꯖꯁꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯝꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤ ꯂꯩꯔꯤꯕ ꯅꯨꯄꯥ 2-3ꯗꯨ ꯍꯦꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯌꯥꯏ ꯊꯥꯡꯕꯗꯨꯅ ꯆꯩꯇꯨꯞꯇꯨ ꯄꯥꯏꯔꯒ ꯍꯦꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯦꯞꯄꯤ ꯍꯦꯟꯁꯅꯥꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯔꯨ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯆꯩꯇꯨꯞꯇꯨꯅ ꯍꯦꯟꯁꯅꯥꯒꯤ ꯃꯀꯣꯛꯇꯨꯗ ꯁꯥꯄꯨ ꯀꯟꯅ ꯊꯣꯝꯈꯤꯕ ꯃꯈꯣꯜꯗꯨ ꯍꯧꯏ ꯍꯦꯟꯁꯅꯥꯁꯨ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯗꯤ ꯄꯥꯡꯂꯤ ꯃꯆꯤꯟꯗꯨ ꯈꯞ ꯂꯦꯡꯗꯨꯅ ꯑꯃꯨꯛꯇꯪ ꯁꯣꯟꯖꯔꯝꯃꯤ ꯁꯥꯔ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯆꯤꯡꯊꯛꯇ ꯂꯩꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯅꯤ ꯋꯥꯈꯜ ꯁꯣꯏꯔꯕ ꯒ꯭ꯌꯥꯟ ꯅꯤꯡꯊꯤꯅ ꯇꯥꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯩꯐꯝ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯂꯩꯔꯤꯕ ꯅꯔꯁ ꯑꯃ ꯆꯪꯂꯛꯇꯨꯅ
ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕꯗꯣ꯫ ꯁꯥꯔ, ꯄꯦꯁꯦꯟ ꯅꯝꯕꯔ 118ꯇꯣ ꯄꯨꯊꯣꯛꯆꯔꯛꯂꯤ꯫ ꯑꯣ, ꯐꯔꯦ, ꯑꯩꯈꯣꯏ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄꯦꯁꯦꯟꯗꯨ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯄꯦꯁꯦꯟꯗꯨ ꯅꯨꯄꯤꯅꯤ꯫ ꯃꯁꯥꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯎꯔꯤꯕ ꯃꯄꯥꯜꯒꯤ ꯗ꯭ꯔꯤꯁ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯜꯂꯣ, ꯁꯣꯝꯗ ꯊꯣꯔꯛꯎꯁꯦ꯫ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯗꯣꯛꯇꯔꯗꯨꯅ, ꯑꯩ ꯑꯝꯇ ꯌꯦꯡꯖꯒꯦ ꯁꯥꯔ꯫ ꯌꯥꯅꯤ ꯗꯣꯛꯇꯔ꯫ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯏꯔꯦꯝꯂꯦꯝꯅ ꯀꯧꯏ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯅ꯫ ꯍꯥꯏ, ꯑꯩ ꯗꯣꯛꯇꯔ ꯋꯥꯡꯂꯦꯟ꯫ ꯁꯛ ꯑꯝꯇ ꯈꯪꯅꯁꯦ, ꯌꯥꯗꯕ꯭ꯔꯣ? ꯈꯣꯟꯖꯦꯜꯗꯨꯗ ꯀꯔꯤꯅꯣꯃ ꯐꯥꯎꯈ꯭ꯔꯕ꯭ꯔꯥ? ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯁꯛꯇꯝꯗꯨ ꯎꯕꯗ ꯉꯛꯈ꯭ꯔꯦ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯨ ꯃꯆꯤꯟꯗ ꯐꯠ ꯁꯣꯟꯈꯤ꯫ ꯁꯅꯥ,